ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛꯀ ꯑꯩ ꯆꯥꯛ ꯆꯥꯔꯛꯑꯒꯦ ꯉꯁꯤꯗꯤꯅꯦ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏ ꯉꯥꯁꯤꯡ ꯊꯣꯡꯕ ꯉꯥꯁꯤꯡꯒ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯇꯧꯅ ꯊꯣꯡꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅꯅꯦ ꯉꯥꯁꯤꯡꯒꯤ ꯃꯔꯨꯝꯗꯣ ꯉꯥꯒꯤ ꯃꯔꯨꯝꯗꯣ ꯑꯗꯨꯅ ꯕꯣꯔꯥ ꯍꯧꯕꯅꯦ ꯁꯤꯒꯅ ꯁꯣꯏꯕꯨꯝ ꯁꯣꯏꯕꯨꯝꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯄꯤꯔꯛꯄꯅꯦꯀꯣ ꯑꯩꯈꯣꯏ ꯁꯨꯇꯤ ꯆꯠꯂꯨꯕꯗꯨꯒ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯃ ꯌꯥꯎꯔꯦ ꯑꯃꯅ ꯌꯣꯡꯆꯥꯛ ꯌꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯄꯥꯝꯕ ꯍꯤꯟꯖꯥꯡꯅꯤꯀꯣ ꯑꯩ ꯆꯥꯔꯛꯇꯣꯏꯁꯦ ꯑꯗꯩ ꯑꯍꯥꯟꯕꯁꯦ ꯂꯥꯏꯗ ꯀꯠꯂꯒꯦ ꯈꯔ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯂꯥꯏꯗ ꯍꯥꯟ ꯀꯠꯂꯒ ꯆꯥꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯁꯦ ꯌꯣꯡꯆꯥꯛꯀ ꯇꯧꯔꯒ ꯏꯜꯂꯛꯀꯦꯀꯣ ꯉꯥ ꯊꯣꯡꯕꯁꯦ ꯉꯥꯁꯤꯡ ꯊꯣꯡꯕꯁꯤꯅ ꯍꯥꯟꯅ ꯏꯜꯂꯛꯑꯒꯦ ꯑꯩꯅ ꯑꯗꯨꯝ ꯂꯤꯛꯅ ꯄꯨꯊꯣꯔꯛꯑꯕꯅꯤꯀꯣ ꯑꯩ ꯂꯦꯝꯕꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯑꯩꯅꯁꯨ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯂꯦꯝꯕꯕꯨꯗꯤ ꯃꯥꯡꯍꯟꯗꯦꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯂꯩꯍꯧꯕꯗꯣ ꯌꯦꯡꯕꯗꯁꯨ ꯐꯖꯗꯦꯗꯅ ꯑꯗꯨꯅ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯌꯣꯡꯆꯥꯛꯀ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯏꯜꯂꯛꯑꯒꯦ ꯁꯦ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯦ ꯁꯣꯏꯕꯨꯝ ꯆꯥꯁꯦ ꯁꯣꯏꯕꯨꯝꯁꯦ ꯑꯂꯨꯒ ꯏꯔꯣꯟꯕꯅꯤ ꯃꯍꯤ ꯌꯥꯝꯅꯗꯤ ꯍꯥꯞꯇ꯭ꯔꯦꯀꯣ ꯍꯥꯎꯔꯦ ꯈꯨꯍꯥꯎ ꯑꯃꯅꯦ ꯁꯤꯅ ꯇꯤꯜꯍꯧ ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯔꯒ ꯌꯣꯡꯆꯥꯛ ꯉꯧꯕ ꯍꯥꯎꯋꯦ ꯉꯥ ꯃꯔꯨꯝꯒꯤ ꯕꯣꯔꯥ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯆꯥꯎꯗ ꯌꯦꯡꯉꯨ ꯉꯥ ꯃꯔꯨꯝ ꯕꯣꯔꯥꯁꯤ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯑꯝꯇ ꯆꯥꯅꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯣꯔꯥ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯅꯥꯀꯨꯞꯄꯤ ꯂꯩꯔꯗꯤ ꯑꯩ ꯐꯪꯗꯦꯕ ꯑꯩꯉꯣꯟꯗ ꯅꯥꯀꯨꯞꯄꯤꯁꯤꯒ ꯍꯧꯖꯤꯛ ꯂꯩꯇꯦ ꯑꯗꯣ ꯁꯤꯁꯨ ꯑꯩ ꯂꯩꯁꯤꯅ ꯗꯦꯜꯂꯤꯗꯅꯤꯅ ꯅꯥꯀꯨꯞꯄꯤꯗꯣ ꯄꯪꯅꯁꯨ ꯐꯪꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯌꯥꯝ ꯆꯦꯜꯂꯒ ꯑꯗꯨꯒ ꯄꯣꯔꯛꯑꯦꯕ ꯁꯕꯖꯤ ꯌꯣꯟꯕ ꯅꯤꯄꯥꯝꯅ ꯑꯗꯨ ꯍꯟꯗꯛ ꯐꯪꯗꯦ ꯑꯗꯨ ꯅꯥꯀꯨꯞꯄꯤꯒ ꯍꯥꯞꯄꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯎꯅꯤ ꯑꯁꯤ ꯉꯥ ꯃꯀꯣꯛꯅꯤꯁꯦ ꯉꯥꯁꯦ ꯆꯥꯎꯗ ꯌꯦꯡꯉꯨ ꯈꯨꯆꯥꯎ ꯑꯃ ꯉꯥꯁꯦ ꯉꯥ ꯃꯀꯣꯛꯁꯦ ꯆꯥꯒꯦ ꯉꯁꯤꯗꯤ ꯍꯥꯎꯔꯦ ꯉꯥꯁꯦ
ꯑꯩꯅ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯃꯔꯨꯝꯗꯣ ꯌꯥꯝꯅꯗꯤ ꯌꯥꯎꯗꯕ ꯈꯔ ꯆꯥꯎꯔꯛꯄꯗꯨꯅ ꯕꯣꯔꯥ ꯁꯤꯅ ꯕꯣꯔꯥ ꯑꯣꯏꯅ ꯍꯧꯔꯕ dùng cho một xà đấy hào chứ hào đấy một xà chứ hào đấy cái hay này xà bó xà là hào đây cái hay này. Em hào đấy wow mà ngon bữa thì làm hào mẹ em chặt xịt năn cái chả đây con xịt đẹp chị đi mua cho khách xa đấy hào cho đấy lối này đây cái chị đi khá đi để lối trà này chị xa đấy trời bún cái gì cho ngã thòng bấy chị cho mẹ em nó hò đấy mà em nó mà ai cái video sẽ xôi ba ai cái nó tao là cho mẹ em đâm hai video anh ở bên giang bây giờ sẽ subscribe like share tàu video mà thằng nó ai bên video mà pura là cái ngay chị đi chị cái thằng mẹ bye